ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨꯝꯒꯥꯏꯕꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯍꯦꯃꯥ ꯃꯣꯏꯔꯥꯡꯊꯦꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯦ. ꯏꯃꯨꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯏꯃꯨꯡꯗꯅꯤ ꯃꯃꯥꯅ ꯀꯟꯅ ꯉꯥꯡꯂꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ. ꯏꯃꯨꯡꯒꯤꯅꯦ ꯊꯥꯛ ꯃꯥꯟꯅꯕ ꯌꯦꯡꯉꯨ. ꯌꯦꯡꯉꯣꯏ, ꯅꯇꯩꯃ ꯍꯣꯏꯗꯤ ꯏꯃꯨꯡꯁꯤꯒ ꯊꯥꯛ ꯃꯥꯟꯅꯕꯅꯤꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ. ꯀꯣꯔꯧꯍꯟꯕꯅ, ꯇꯥꯅꯤꯡꯗꯦꯀꯣ, ꯐꯕꯗꯨꯅꯔꯥ? ꯏꯇꯩꯃ ꯃꯣꯏ ꯑꯅꯤ ꯂꯩꯅ ꯂꯩꯅ ꯏꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧ ꯂꯩꯔꯤꯗꯣ. ꯂꯩꯃꯅ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ. ꯏꯃꯥꯁꯨ ꯑꯍꯟ ꯌꯥꯝ ꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ. ꯑꯗꯨꯅꯔ ꯏꯃꯥ, ꯑꯁ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯂꯩꯃꯅ. ꯃꯁꯤ ꯌꯦꯡꯉꯨꯀꯣ, ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯣ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ. ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯑꯍꯟꯗꯣ ꯆꯪꯂꯛꯏ. ꯏꯃꯥ, ꯉꯁꯤꯒꯤ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕꯤꯔꯣ. ꯏꯅꯥꯎꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ. ꯉꯁꯤꯗꯤ ꯁꯨꯇꯤꯅꯤꯅ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏꯗ ꯍꯣꯏꯗ, ꯏꯃꯥ ꯊꯣꯡꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯤꯟꯗꯥꯅ. ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯃꯁꯛꯁꯤꯡꯁꯤꯒ ꯅꯨꯡꯁꯤꯗꯝꯅ. ꯄꯥꯏꯈꯣꯝꯕꯅ, ꯄꯣꯔꯣꯛ ꯁꯣꯟꯗ꯭ꯔꯁꯨ ꯆꯠꯇꯣꯏꯗꯤ ꯀꯣꯛ ꯂꯣꯏꯁꯤꯜꯂꯛꯎ. ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ. ꯀꯣꯔꯧꯍꯟꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯪꯗꯨꯅ ꯐꯝꯂꯒ ꯂꯩ. ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯃꯇꯥꯎꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯕꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ. ꯏꯇꯥꯎ, ꯀꯩꯗꯧꯔꯦ ꯅꯇꯣꯝꯇ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯅ? ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯏꯇꯥꯎ. ꯑꯗꯨꯕꯨ ꯍꯥꯏꯕ, ꯃꯊꯥ ꯁꯥꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯛꯎ. ꯏꯇꯥꯎ, ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯦꯝꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯀꯣꯔꯧꯍꯟꯕꯅ, ꯑꯥꯏ, ꯀꯩꯅꯣ ꯑꯃꯁꯤꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯅꯣꯡꯌꯥꯏꯅ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯂꯥꯟꯒꯤ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯄꯒ ꯃꯥꯟꯗ꯭ꯔꯣ? ꯂꯦꯝꯕ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯦꯞꯄꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯁ, ꯅꯣꯏꯅꯤꯅꯦ ꯑꯩ ꯌꯥꯎꯗ꯭ꯔꯤꯀꯥꯟꯗ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯕ? ꯅꯣꯡꯌꯥꯏꯅ, ꯍꯣ, ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯦꯝꯕꯁꯦ ꯅꯨꯄꯤ ꯐꯪꯗ ꯂꯩꯔꯤ. ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯤꯟꯕꯤꯁꯤꯔꯥꯅ ꯍꯥꯏꯅꯔꯝꯂꯤꯕ. ꯏꯁ, ꯋꯥꯊꯤꯗꯤꯕ, ꯑꯁꯦꯡꯕ ꯍꯥꯏꯔꯣ, ꯅꯨꯄꯤ ꯀꯥꯏꯅ ꯃꯤ ꯑꯩꯒꯤꯗꯤ ꯊꯥꯗꯣꯏ ꯂꯩꯖꯩ. ꯀꯣꯔꯧꯍꯟꯕ ꯅꯣꯛꯂꯒ, ꯀꯔꯤ ꯊꯥꯗꯣꯏ ꯀꯥꯏꯅ? ꯃꯁꯥꯅꯁꯨ ꯌꯥꯕꯤꯗꯕꯗꯣ? ꯐꯥꯒꯤ ꯅꯠꯇꯦ ꯂꯦꯝꯕ, ꯑꯣꯏꯗꯧꯕ ꯃꯈꯟꯅꯁꯤ. ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯑꯣꯏꯗꯧꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯤ. ꯅꯣꯡꯌꯥꯏꯅ, ꯅꯨꯄꯤ ꯑꯃꯇꯅ ꯌꯥꯕꯤꯔꯛꯇꯕꯗꯣ ꯈꯜꯂꯒꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯀꯩꯝ ꯈꯜꯂꯨꯔꯅꯨꯗ, ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯅꯤ. ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯀꯣꯔꯧ ꯈꯛꯇꯅꯤ ꯅꯨꯄꯤ ꯐꯪꯉꯤꯁꯤ. ꯂꯦꯝꯕꯅ, ꯃꯥꯗꯤ ꯃꯁꯛ ꯐꯖꯩꯁꯤꯗꯤ. ꯑꯩꯈꯣꯏꯅꯤꯗꯤ ꯃꯤꯅꯦ ꯍꯥꯏꯕꯗꯪꯅꯤ, ꯁꯛꯇꯤꯅꯦ ꯅꯨꯄꯤꯅ ꯐꯨꯅꯤꯡꯕ ꯁꯛꯇꯥ ꯇꯥꯕꯅꯤ. ꯅꯣꯡꯌꯥꯏꯅ, ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯣꯏ, ꯅꯪꯕꯨꯗꯤ ꯃꯤꯅ ꯐꯨꯅꯤꯡꯕ ꯁꯛꯇꯥ ताई, अदुगा अईदी हाइबा नंदे कोरौहनबना फथतली. यारे, मथाना मथा सारी कांसिदाबा नोइनिगी मरैदोई तानिंगदे. नोंयाइना, मथा सायदंग हाइबना कानरोइने मरमदो पामे. लेमबना, पामे आइसु मथा साबगी मरमदो. कोरौहनबना, लाइजसे अखोइ माना सुपम पामदे. माबु युमददा पुसलकपा यारोइसिनी. नोंयाइना, हेनमनद्रो? नति, नोइ मादुबु कयाम नुंगाइ याइफबा इमुंगदगी हौरकपनोबा. माना लैता लाइरसिंगबु साङा दौना उरिदुबु कैगिनो? लेमबना, असेंगबो कोरौ, नोइ मागी ममिसे अइंगोंदा पालगा अमतबु येंगनिंगी. माना उरमदुइसि लाइरबसिंगसे तुमित कांगुमनि उरमदुइसि. नोंयाइना, मतांग याम चादे इताउ लेमबा, नंगी खदांगदो अमता ngaइखो. असी हाइरगा नोंयाइ कोरौदो ओनसिल्ली. इताउ, कानदे, ngasi natraga hayeng nongni sidane ichal laije noini chenabato. Natradi noi mana laije hoida muk chatana ngangamadi लाइजगा नोइनी काइनरोइ हानिङाइ लेति. काइना मैसा फंग्द्रिङाइदा नोइनी थुंना होबना फैको. कोरौहनबा सोर सांगबा म होन्दोइ. होइ ताउ, इताउना हाइदुना फरनी. अई लाइजगा काइनबदि ngमोइ. लेमबना, अदु खंगदनने अखोइना हाइरिसि. नोइ चेला मतुंग लाइजे नोइनी चंगदनने थादोइदो अइगे हाइनबिबा यारनिदना. नोंयाइना, याम चनपनजबदो. हो, अखोइदि खरा चनपनयि. नंगना चाकचबदो. इताउ नोंयाइ, नंगी नुपी लैरहे. कना? लाइजगा हेक चटमिनबा केथबिदो. नोंयाइ लेमबगी लुखमदा सेट लाउना थारगा. है, मधु हाइबा याबोरा? हा, नुपारा नुपीरासु खंगदबिदो. नंग ओइना कोयु, चानानि नोइनी. लेमबा लुखमदा नालगा. लुखमसिदा सेट्रसु अदुम हाइ याबदुबु नखुतो मरिंग मरिंग चटप्रो. नराइबक फरमनि किन चाद्रिदो. अइबु होमो कोयु काइना चथौ है. लेमबना, हैनदे सोर मनमनिना इनमै नमथिखै लाउरकपिगा तौइ. मचिनगा सेंगमदौ मानदेबो. इस, अइसे नंगुमा मानब्रो? नुमित हुमनि सुरे चिन सेंगक्तबा कनाम हाइदोकनु.
ꯀꯣꯔꯧꯍꯟꯕꯅ ꯍꯦꯟꯖꯥꯡ ꯃꯍꯥꯎꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯊꯨꯝ ꯆꯞ ꯆꯥꯕ ꯍꯦꯟꯖꯥꯡꯗꯣ ꯊꯨꯝ ꯑꯃꯨꯛ ꯍꯥꯞꯅꯔ ꯆꯥꯔꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯑꯃꯁꯨ ꯎꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯃꯣꯠꯄ ꯃꯥꯟꯈꯤꯅꯤ ꯁꯣꯝꯗꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏ ꯀꯦꯊꯕꯤ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯊꯥꯗꯣꯏꯅ ꯐꯤꯁꯦ ꯁꯥꯕ ꯂꯣꯏꯔꯒ ꯁꯤꯡꯖꯨꯁꯨ ꯆꯥꯔꯨꯁꯤ ꯉꯁꯤꯁꯦ ꯁꯤꯡꯖꯨ ꯈꯪꯆꯥ ꯍꯦꯛ ꯆꯥꯅꯤꯡꯉꯛꯏ ꯀꯦꯊꯕꯤꯅ ꯌꯥꯏꯌꯦ ꯃꯣꯔꯣꯛꯀꯥꯗꯣ ꯁꯥꯔꯞ ꯇꯧꯔꯒ ꯆꯥꯕꯗꯣ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤ ꯆꯥꯅꯤꯡꯕꯅ ꯂꯥꯏꯖꯅ ꯀꯦꯊꯕꯤ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯣꯏꯁꯦ ꯆꯥꯔꯨꯔꯁꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯊꯥꯗꯣꯏꯅ ꯏꯁ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯗꯥ ꯀꯣꯔꯧꯗꯨꯁꯨ ꯎꯔꯛꯑꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯀꯦꯊꯕꯤꯅ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯀꯔꯤ ꯅꯣꯡꯌꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗ ꯉꯥꯎꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯅꯣꯛꯇꯣ ꯏꯃꯥꯎ ꯌꯥꯝꯅ ꯉꯥꯎꯖꯩ ꯍꯥꯏꯕ ꯂꯥꯏꯖꯅ ꯅꯪ ꯑꯃꯕ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯦꯛꯇꯤꯡꯗꯤ ꯍꯥꯔꯦꯍꯦ ꯅꯪ ꯑꯃ ꯊꯥꯗꯣꯏꯅ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯛꯎ ꯑꯁꯤ ꯍꯥꯏꯔꯒ ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨ ꯆꯥꯐꯝ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯖꯨꯁꯨ ꯆꯥꯐꯝ ꯌꯧꯔꯗꯨꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯊꯔꯛꯂꯝꯃꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯏꯅꯦꯗꯨꯅ ꯂꯩꯁꯥꯕꯤꯁꯥ ꯁꯤꯡꯖꯨꯁꯤ ꯀꯌꯥꯒꯤ ꯆꯥꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯣꯏꯕꯣ ꯀꯦꯊꯕꯤꯅ ꯏꯅꯦ ꯁꯤꯡꯖꯨꯗꯣ ꯑꯁꯤꯒꯤ ꯀꯣꯝꯄꯥꯛꯁꯦ ꯑꯁꯤꯃ ꯍꯦꯛ ꯄꯤꯔꯛꯎ ꯉꯁꯤꯗꯤ ꯏꯅꯦ ꯁꯤꯡꯖꯨꯁꯦ ꯄꯦꯟꯅ ꯆꯥꯒꯦ ꯃꯣꯔꯣꯛꯇꯨꯁꯨ ꯈꯤꯇ ꯁꯥꯍꯟꯕꯤꯔꯛꯎ ꯍꯣꯏ ꯏꯅꯦ ꯄꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯖꯨꯁꯤꯡꯗꯨ ꯄꯤꯔꯛꯂꯝꯃꯤ ꯂꯝꯕꯤꯗꯅꯤ ꯂꯦꯝꯕ ꯅꯣꯡꯌꯥꯏ ꯀꯣꯔꯧꯍꯟꯕ ꯉꯁꯥꯏꯗꯒꯤ ꯂꯝꯄꯥꯛꯇ ꯐꯝꯃꯨꯕ ꯌꯥꯕ ꯐꯝꯂꯨꯔꯒ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯋꯥꯡꯀꯥꯏꯒꯤ ꯂꯝꯄꯥꯛ ꯁꯪꯕꯥꯅ ꯈꯪꯅꯔꯝꯃꯅꯤꯕꯨ ꯅꯣꯡꯌꯥꯏꯅ ꯏꯁ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯝꯅꯤ ꯀꯣꯔꯧꯍꯟꯕꯅ ꯌꯥꯔꯦꯗ ꯅꯣꯏꯅꯤꯁꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯏꯕꯣ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯤ ꯅꯣꯡꯌꯥꯏꯅ ꯑꯁꯤꯗ ꯁꯤꯡꯖꯨ ꯆꯥꯔꯤꯁꯤꯕꯨ ꯀꯣꯔꯧ ꯅꯣꯏ ꯂꯥꯏꯖ ꯍꯣꯏ ꯅꯠꯇ꯭ꯔ ꯌꯦꯡꯎꯅꯦ ꯂꯦꯝꯕꯅ ꯃꯥꯅꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯨ ꯌꯥꯎꯔꯤ ꯅꯣꯏ ꯀꯦꯊꯕꯤꯁꯨ ꯌꯥꯎꯔꯤꯅꯦ ꯅꯃꯥꯏꯗꯨꯗ ꯈꯨꯅꯝꯁꯤꯅ ꯁꯦꯠꯆꯜꯂꯛꯀꯅꯤꯍꯦ ꯅꯪ ꯀꯣꯔꯧꯍꯟꯕꯅ ꯆꯥꯖꯔꯁꯅꯨꯗ ꯆꯪꯉꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯊꯥꯗꯣꯏ ꯁꯤꯡꯖꯨ ꯆꯥꯅ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯂꯥꯏꯖꯥ ꯅꯣꯏ ꯗꯥ ꯀꯣꯔꯧꯍꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯁꯨ ꯌꯦꯡꯊꯣꯔꯛꯏ ꯃꯥꯅꯤ ꯀꯦꯊꯕꯤꯅ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯈꯪꯉꯤꯅꯦꯕ ꯑꯝꯇꯒ ꯀꯧꯕꯤꯔꯝꯗꯦꯕ ꯃꯤ ꯇꯞ ꯇꯥꯈꯩ ꯀꯦꯔꯒ ꯂꯥꯛꯏꯁꯦ ꯀꯩ ꯀꯥꯟꯅꯔꯤꯒꯦꯕ ꯑꯩꯗꯤꯕꯀꯣ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯊꯥꯗꯣꯏꯅ ꯇꯥꯅꯤꯡꯗꯦꯀꯣ ꯀꯦꯊꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯗꯣ ꯍꯧꯔꯛꯑꯅꯨ ꯂꯥꯏꯖꯅ ꯁꯤꯡꯖꯨꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯕꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯟꯗꯥ ꯆꯥꯛꯇꯣ ꯀꯟꯅ ꯊꯣꯡꯂꯤ ꯄꯥꯏꯈꯣꯝꯕ ꯆꯪꯉꯛꯇꯨꯅ ꯀꯩ ꯃꯊꯦꯜꯅꯣ ꯅꯨꯄꯤ ꯍꯪꯒꯥꯝ ꯊꯣꯡꯉꯤ ꯑꯇꯩꯗꯤ ꯌꯣꯡꯆꯥꯛꯁꯦ ꯁꯤꯡꯖꯨ ꯁꯨꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯩ ꯈꯦꯠꯄ ꯇꯜꯂꯤ ꯈꯨꯠ ꯆꯨꯅꯤꯌꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯗꯥꯏ ꯌꯣꯡꯆꯥꯛꯇꯣ ꯑꯩ ꯈꯦꯠꯂꯛꯀꯦ ꯑꯩ ꯅꯨꯄꯤ ꯃꯈꯨꯠ ꯆꯨꯍꯟ ꯌꯥꯄꯣꯟꯇꯦꯕ ꯃꯔꯝ ꯈꯨꯝꯃꯣꯛꯇꯣ ꯁꯤ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯀꯥꯗ ꯆꯥꯁꯤꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ ꯉꯁꯥꯏ ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕꯗꯨꯒꯤ ꯃꯐꯩꯗꯨ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯇꯅꯤ ꯍꯥꯏꯁꯤನಿ ꯑꯩꯗꯤꯅꯦ ꯅꯨꯄꯤꯅ ꯑꯗꯨꯝ ꯉꯝꯍꯟꯅꯤ ꯍꯥꯏꯁꯤನಿ ꯑꯩꯒꯤ ꯅꯨꯄꯤ ꯕꯦꯔꯤ ꯒꯨꯗ ꯍꯥꯏꯁꯤನಿ ꯂꯤꯟꯗꯥꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯌꯥꯔꯤꯕꯨꯡꯉꯣ ꯌꯣꯡꯆꯥꯛꯇꯣ ꯁꯠ ꯈꯦꯠꯂꯛꯎ ꯁꯤꯡꯖꯨꯁꯤꯁꯨ ꯇꯣꯠꯄꯤꯔꯛꯎ ꯑꯩ ꯈꯨꯠ ꯁꯥꯕꯒꯤ ꯆꯩꯅꯥꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯈꯨꯠ ꯁꯥꯍꯟꯕꯒ ꯌꯥꯄꯣꯠꯇꯦꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ ꯂꯩꯃꯅ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯗꯤ ꯂꯩꯅꯥꯅ ꯀꯥꯗ ꯆꯥꯔꯨꯅꯤꯅ ꯉꯁꯥꯏ ꯏꯇꯩꯅ ꯆꯥꯛ ꯄꯨꯁꯤꯟꯈꯤꯕꯅꯤ ꯂꯣꯌꯥꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯣꯔꯧꯍꯟꯕꯅ ꯅꯣꯛꯇꯧꯗ ꯉꯥꯏꯔꯤꯍꯦ ꯃꯇꯥꯡꯁꯤꯗ ꯑꯩ ꯆꯥꯛ ꯇꯣꯛꯆꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧꯍꯟꯕ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯃꯁꯤꯃꯁꯨꯅꯦ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯂꯣꯌꯥꯅ ꯍꯤꯟꯖꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯕꯅꯦ ꯑꯩꯁꯨ ꯇꯣꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯁꯨ ꯍꯧꯒꯠꯈ꯭ꯔꯦ ꯂꯩꯅꯥꯅ ꯏꯃꯥ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯤꯟꯖꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇꯕꯅꯦ ꯂꯩꯃꯅ ꯍꯧꯒꯠꯂꯣ ꯏꯃꯥ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯁꯨ ꯍꯧꯒꯠꯈꯤ ꯂꯩꯃ ꯃꯃꯧꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯨꯡꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯂꯥꯏꯖꯕꯨ ꯂꯥꯛꯇꯅ ꯀꯧꯏ ꯍꯥꯏ ꯇꯥꯗꯕ꯭ꯔꯅꯦ ꯃꯁꯤ ꯃꯤꯅ ꯀꯧꯔꯤꯁꯤ ꯁꯨꯡꯇꯥ ꯇꯥꯔꯣꯏꯗꯕꯅꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯌꯥꯗꯦ ꯍꯣꯏꯗ ꯀꯅꯥꯒꯤ ꯅꯨꯄꯥꯅꯕꯨ ꯂꯧꯕꯤꯗꯣꯏꯅꯣ ꯂꯝꯖꯥ ꯁꯔꯥꯁꯤꯕꯣ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯏꯕꯦꯝ ꯃꯁꯛ ꯐꯖꯕꯤꯗꯤꯅꯦ ꯃꯤꯅ ꯀꯧꯕꯒꯁꯤ ꯇꯥꯕꯤꯄꯣꯟꯇꯦꯅꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯇꯣꯝꯕꯤꯅ ꯊꯤꯕꯣꯡ ꯆꯥꯅꯕꯗꯪ ꯍꯣꯠꯅꯔꯒ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯉꯁꯤꯅꯦ ꯂꯧ ꯈꯨꯂꯪ ꯂꯩꯕꯅꯤ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯆꯣ ꯑꯩꯗꯤꯅꯦ ꯈꯨꯖꯤꯟꯁꯤ ꯆꯨꯈꯤꯅꯤ ꯏꯃꯥ ꯑꯩꯗꯣ ꯍꯥꯏꯕ ꯅꯪꯗꯤ ꯇꯣꯝꯕꯤꯅ ꯂꯥꯛꯊꯔꯛꯏ ꯅꯪꯒꯤ ꯁꯨꯅꯤꯡꯗꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯁꯨꯗꯅꯅꯦ ꯂꯦꯝꯖꯥ ꯆꯥꯕꯗꯤ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯇꯣꯝꯕꯤꯅ ꯀꯩꯗ ꯅꯨꯡꯁꯤꯅꯤꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯌꯦꯡꯅꯤꯡꯗꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ
ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯀꯣꯔꯧꯍꯟꯕ ꯂꯦꯝꯕ ꯂꯥꯏꯖ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯅꯨꯡꯉꯥꯏꯔꯤ ꯀꯣꯔꯧ ꯅꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗ ꯂꯥꯏꯖ ꯁꯤꯃꯨꯛ ꯄꯥꯝꯗ꯭ꯔꯤꯕꯅꯤꯅꯦ ꯍꯥ? ꯅꯣꯡꯌꯥꯏꯅ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯅꯣꯏ ꯅꯇꯩꯃ ꯑꯅꯤꯗꯨꯒ ꯌꯦꯡꯅꯕꯗ ꯂꯥꯏꯖꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯀꯣꯔꯧꯍꯟꯕꯅ ꯑꯩꯒꯤ ꯂꯥꯏꯖꯗꯤ ꯑꯩꯅ ꯃꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯂꯦꯝꯕꯅ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯂꯥꯏꯖ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯗꯪꯒ ꯂꯥꯛꯏꯅꯤ꯫ ꯀꯦꯊꯕꯤꯗꯨ ꯏꯊꯦꯛ ꯊꯦꯛꯈꯩ ꯑꯣ ꯂꯥꯏꯖꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯐꯠꯇꯕꯤꯗꯨꯅ ꯂꯕꯨꯛ ꯀꯨꯝꯍꯟꯈꯤꯕ ꯃꯥꯜꯂꯤ꯫ ꯊꯥꯗꯣꯏꯅ ꯗꯥ ꯀꯣꯔꯧ ꯂꯥꯏꯖꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯔꯤꯁꯤꯅꯤ ꯑꯩ ꯂꯥꯏꯖꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ꯫ ꯀꯣꯔꯧꯍꯟꯕꯅ ꯂꯕꯨꯛꯂꯣꯝꯗ ꯆꯠꯂꯨꯁꯤ ꯃꯥꯕꯨ ꯑꯩꯅ ꯉꯁꯤ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯃꯧꯁꯤꯡꯕꯨ ꯀꯧꯊꯣꯔꯛꯂꯒ ꯍꯥꯏꯔꯝꯃꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯕ ꯂꯩꯔꯝꯗꯣꯏꯁꯤ? ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯏꯃꯥꯒꯤ ꯂꯣꯌꯥ꯫ ꯂꯤꯟꯗꯥꯅ ꯃꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯏꯃꯥ ꯀꯅꯥ ꯈꯪꯅꯤ ꯅꯨꯄꯤ ꯆꯦꯜꯂꯝꯕꯁꯨ꯫ ꯂꯩꯅꯥꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯏꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏ ꯀꯣꯔꯧꯕ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤ꯫ ꯂꯩꯃꯅ ꯑꯁ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤꯅꯦ ꯃꯗꯨ ꯑꯣꯏꯔꯝꯃꯗꯤꯅꯦ ꯃꯉꯛ ꯁꯝꯗꯣ ꯄꯥꯏꯔꯒ ꯏꯟꯈꯤꯒꯗꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣꯗ ꯏꯃꯥ ꯅꯥꯞ ꯆꯥꯗꯕ ꯃꯤ ꯄꯥꯝꯃꯦ ꯅꯨꯡꯁꯤꯅ ꯄꯨꯖꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯃꯉꯛ ꯁꯝ ꯄꯥꯏꯔꯒ ꯏꯟꯅꯤ ꯀꯥꯏ꯫ ꯂꯣꯌꯥꯅ ꯅꯠꯇꯦ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯕꯣꯛꯅ ꯅꯉꯛ ꯁꯝꯗꯣ ꯄꯥꯏꯔꯒ ꯏꯜꯂꯛꯄ꯭ꯔꯥꯕ? ꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯉꯛ ꯁꯝ ꯄꯥꯏꯔꯒ ꯏꯜꯂꯛꯇꯣꯏꯕ? ꯍꯥꯍꯥꯌꯣ ꯅꯕꯦꯝꯃ ꯑꯩꯗꯤꯅꯦ ꯃꯍꯥꯔꯥꯅꯤꯗꯧꯅꯅꯤ ꯂꯩꯔꯛꯏꯁꯦ ꯐꯈ꯭ꯔꯕ ꯏꯅꯦꯝꯗꯨꯁꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯤ ꯑꯕꯣꯛꯇꯧꯅ ꯏꯃꯥꯁꯨ ꯐꯕꯗꯤ ꯀꯩꯗꯧꯒꯦ? ꯍꯥꯏ ꯑꯇꯩ ꯑꯇꯩꯗ ꯐꯔꯁꯨꯅꯦ ꯃꯗꯨꯏ ꯅꯨꯄꯤꯗꯨꯗꯗꯤ ꯑꯩ ꯐꯕ ꯉꯝꯃꯣꯏ꯫ ꯂꯩꯅꯥꯅ ꯂꯦꯝꯕ ꯅꯪ ꯂꯥꯛꯏꯔꯣ? ꯂꯩꯃꯅ ꯂꯦꯝꯕ ꯅꯪꯒꯤ ꯅꯇꯥꯎꯗꯤ? ꯏꯃꯥ ꯏꯇꯩꯃ ꯇꯥꯃꯣ ꯏꯇꯥꯎ ꯀꯣꯔꯧꯗꯨ ꯅꯨꯄꯤ ꯆꯦꯜꯂꯤ꯫ ꯂꯩꯃꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ? ꯂꯤꯟꯗꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯏꯃꯥ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯥꯏꯖꯗꯨꯅꯤ꯫ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯂꯩꯔꯕꯀꯣ ꯃꯥꯕꯨ ꯑꯩꯅ ꯏꯆꯥꯅꯤ ꯈꯛ ꯈꯟꯕ ꯉꯝꯃꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ ꯂꯤꯟꯗꯥꯅ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯕꯨꯛꯅꯤꯡꯁꯦ ꯀꯌꯥꯗ ꯄꯤꯛꯈ꯭ꯔꯕꯅꯣ꯫ ꯂꯦꯝꯕ ꯏꯅꯥꯎꯗꯨꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯦ? ꯅꯣꯡꯌꯥꯏ ꯍꯣꯏꯗ ꯂꯩꯍꯧꯏ ꯏꯇꯩꯃ꯫ ꯄꯥꯏꯈꯣꯝꯕꯅ ꯐꯔꯦ ꯐꯔꯦ ꯂꯩꯖꯔꯁꯅꯨ ꯍꯌꯦꯡꯗꯣ ꯅꯇꯩꯃ ꯍꯣꯏ ꯊꯥꯔꯒ ꯂꯧꯍꯜꯂꯒꯦ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯌꯨ꯫ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯂꯣꯌꯥꯅ ꯍꯣꯏ ꯍꯜꯂꯣ꯫ ꯁꯣꯝꯗꯅ ꯀꯣꯔꯧꯍꯟꯕ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯀꯩꯒꯤꯅꯣ ꯆꯦꯜꯂꯁꯤꯐꯥꯎ? ꯑꯩꯅ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗ꯭ꯔꯣ? ꯅꯪꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯂꯥꯏꯖꯥ ꯑꯗꯨꯒꯤꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦꯅ ꯄꯨꯗꯨꯅ ꯂꯥꯛꯏꯁꯤ ꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤꯗ ꯅꯣꯏ ꯃꯥꯅ ꯑꯩ ꯀꯩꯁꯨ ꯄꯥꯝꯁꯨ ꯄꯥꯝꯗꯅ꯫ ꯅꯪꯁꯦ ꯏꯃꯥꯒ ꯂꯩꯒꯗ꯭ꯔꯣ? ꯑꯩꯒꯅꯤ ꯂꯩꯗꯣꯏꯁꯤ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨ꯫ ꯗꯥ ꯀꯣꯔꯧꯅ ꯆꯨꯖꯔꯒ ꯁꯣꯅꯣꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯄꯣꯊꯥꯔꯣꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯊꯥꯈ꯭ꯔꯦ꯫ ꯂꯥꯏꯖ ꯀꯣꯔꯧꯍꯟꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕꯁꯤꯡꯁꯨ ꯍꯜꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯊꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯨ ꯇꯝꯂꯝꯂꯒ ꯑꯍꯟꯁꯤꯡꯗꯨ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯃ ꯁꯥꯎꯅ ꯏꯁ ꯏꯟꯊꯣꯔꯛꯄꯤꯒ ꯇꯧꯔꯗꯅ ꯈꯪꯅꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦꯗꯣ ꯂꯩꯃ ꯑꯩꯒꯤ ꯏꯒꯨꯟꯁꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯑꯌꯨꯛꯀꯤ ꯀꯣꯔꯧꯕꯨ ꯈꯣꯏꯔꯝꯃꯤ꯫ ꯂꯩꯃ ꯍꯀꯥꯝ ꯆꯟꯖꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯀꯠꯂꯝꯕꯗꯨ ꯎꯕꯗ ꯂꯩꯃ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯣꯜꯂꯒ ꯌꯥꯍꯧꯔꯛꯄꯗꯅꯦ ꯃꯁꯤꯒꯤ ꯎ ꯃꯪꯒꯣꯜ ꯑꯣꯏꯒꯗꯕꯁꯤꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯔꯦꯅꯦ꯫ ꯍꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯂꯥꯏꯖꯗꯨ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥ ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯂꯩꯃ ꯂꯥꯏꯖꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯃꯨ ꯍꯥꯏꯒꯦ? ꯏꯃꯥ ꯀꯅꯥꯒꯤ ꯏꯃꯥ? ꯑꯩ ꯅꯪꯒꯤ ꯅꯃꯥꯗꯨ ꯅꯠꯇꯦꯅꯦ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯍꯩꯃꯥ ꯆꯪꯗꯤꯌꯦ ꯃꯁꯦ ꯆꯪꯈ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯀꯅꯥꯗꯅꯣ? ꯂꯥꯏꯖ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯅ ꯀꯩꯕꯨ ꯅꯨꯡꯁꯤꯅꯤꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯃꯁꯛꯁꯤꯒ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦꯕ ꯑꯩ꯫ ꯂꯣꯌꯥꯅ ꯀꯩꯗꯧꯔꯦ ꯏꯃꯥ? ꯅꯣꯡ ꯉꯥꯜꯂꯛꯄꯒꯅꯦ ꯏꯁꯧꯗꯤꯕ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯃꯥ꯫ ꯂꯥꯏꯖꯁꯨ ꯅꯃꯧꯅꯤ ꯏꯃꯥꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣ? ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯇꯝꯃꯨ꯫ ꯍꯣ ꯑꯩꯗꯤ ꯐꯠꯇꯕꯤꯅꯦ
ꯏꯆꯥꯒꯤ ꯐꯅꯕ ꯍꯣꯠꯅꯔꯁꯨꯅꯦ ꯐꯠꯇꯅ ꯑꯗꯨꯝ ꯈꯜꯂꯤ ꯈꯜꯂꯣ ꯅꯣꯏꯅ ꯈꯟꯅꯤꯡꯕ ꯑꯗꯨꯕꯨꯅꯦ ꯌꯨꯝꯁꯤꯗ ꯃꯥ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯑꯩꯁꯦ ꯐꯠꯇꯕꯤ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯆꯪꯈꯤ ꯂꯣꯌꯥꯅ ꯏꯃꯥ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤꯀꯣ ꯀꯩꯗꯧꯔꯦ ꯃꯈꯣꯏ ꯇꯥꯃꯣꯆꯥꯅ ꯁꯤꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯤꯁꯤꯕꯣ ꯅꯪ ꯑꯃꯁꯨ ꯏꯔꯨ ꯂꯨꯔꯝꯈꯤꯔꯣꯏꯅꯦ 이루부 ꯀꯩꯅꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯂꯨꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯅꯤꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯅꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯤ ꯑꯝꯇ ꯌꯦꯡꯉꯨ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤꯡꯁꯦ ꯏꯇꯩꯃꯒ ꯅꯣꯏꯅꯤꯁꯨ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯕ ꯌꯥꯏꯅ ꯍꯣ ꯉꯝꯗ꯭ꯔꯦ ꯇꯧꯖꯁꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯀꯥꯝ ꯑꯃꯨꯛ ꯆꯟꯁꯤꯜꯂꯛꯏ ꯍꯀꯥꯝ ꯆꯟꯅ ꯆꯟꯅ ꯇꯥꯃꯣꯆꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯏꯃꯥꯅ ꯍꯪꯉꯛꯑꯗꯤ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯥꯏꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯂꯣꯌꯥꯅ ꯃꯥꯟꯅꯖꯩ ꯏꯃꯥꯅ ꯄꯥꯝꯅ ꯄꯨꯔꯛꯄ ꯃꯃꯧꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯥꯟꯅꯖꯩ ꯐꯃꯨꯡꯗꯅꯤ ꯄꯥꯏꯈꯣꯝꯕꯅ ꯇꯥꯕ꯭ꯔꯣ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯃꯤ ꯍꯧꯒꯠꯂꯣꯁꯦ ꯂꯤꯟꯗꯥꯅ ꯉꯝꯃꯔꯣꯏ ꯑꯩ ꯇꯨꯝꯅꯤꯡꯉꯤꯌꯦ ꯃꯤ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯅꯥꯗꯣꯏꯅꯦ ꯄꯥꯏꯈꯣꯝꯕꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏꯀꯣ ꯑꯩ ꯍꯧꯒꯠꯂꯦ ꯂꯤꯟꯗꯥꯅ ꯇꯥꯃꯣ ꯏꯃꯥꯅ ꯍꯪꯉꯛꯑꯗꯤꯅꯦ ꯑꯩ ꯅꯤꯡꯊꯝ ꯆꯜꯂꯦꯅ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯐꯅꯤ ꯁꯅꯥ ꯏꯕꯦꯝꯃ ꯑꯩ ꯐꯅꯕ ꯈꯨꯝꯖꯒꯦ ꯂꯝꯕꯤꯗꯅꯤ ꯀꯦꯊꯕꯤꯅ ꯗꯥ ꯅꯣꯡꯌꯥꯏ ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯗꯨꯕꯣ ꯍꯣ ꯅꯁꯛꯇꯣ ꯊꯤꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯒ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯣꯏ ꯃꯥ ꯁꯤꯔꯦꯗ ꯁꯣꯔꯒꯥꯁꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯣꯡꯌꯥꯏ ꯆꯦꯟꯕꯗꯨꯗ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ ꯑꯌꯣ ꯑꯁ ꯈꯣꯡꯕꯤꯒ ꯂꯣꯏ ꯀꯥꯏꯔꯦ ꯍꯣꯏ ꯃꯥ ꯅꯆꯥꯕꯨ ꯂꯧꯔ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯤꯁꯤꯅ ꯑꯩꯕꯨ ꯐꯥꯈꯤꯗꯧꯔꯦ ꯀꯦꯊꯕꯤ ꯅꯣꯡꯌꯥꯏꯅ ꯇꯨꯔꯤꯕꯗꯨ ꯃꯌꯥꯒ ꯏꯍꯤ ꯍꯤꯒꯠꯂꯒ ꯀꯝꯗꯧꯌꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯥꯅ ꯇꯧꯗꯧꯅ ꯀꯞꯄꯤꯕꯁꯦ ꯁꯤ ꯅꯥꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯒꯦ ꯅꯣꯡꯌꯥꯏ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯑꯒ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯩꯅꯗꯦꯍꯦ ꯅꯁꯛꯅꯤꯅ ꯏꯊꯤ ꯊꯤꯒꯩ ꯁꯦ ꯑꯩ ꯑꯝꯇ ꯍꯧꯒꯠꯄꯤꯌꯣꯕ ꯀꯦꯊꯕꯤ ꯐꯠ ꯍꯧꯒꯠꯂꯒ ꯂꯥꯎꯁꯦ ꯑꯗꯨꯒꯤꯕꯨ ꯀꯞꯇ꯭ꯔꯁꯨ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏꯕꯨ ꯍꯧꯒꯠꯄꯤ ꯁꯣꯝꯗꯅ ꯂꯦꯝꯕꯅ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯩ ꯋꯥꯍꯩꯗꯣ ꯉꯥꯡꯀꯅꯣꯕ ꯄꯥꯜꯂꯦ ꯑꯩꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯛꯇꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯕꯤꯗꯧ ꯅꯠꯇꯦ ꯂꯦꯝꯕ ꯅꯣꯡꯌꯥꯏꯅ ꯁꯦꯛ ꯁꯦꯛꯇꯅ ꯂꯥꯛꯏꯕꯗꯨ ꯎꯏ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯤ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯅꯪ ꯀꯦꯊꯕꯤꯗ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯨꯔꯒꯦ ꯑꯩ ꯃꯤꯅꯥꯏꯁꯤꯗꯤ ꯈꯣꯡꯅ ꯈꯣꯡ ꯅꯥꯕꯅꯦ ꯅꯪꯅ ꯑꯃꯨꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯃꯁꯛꯁꯤꯡꯁꯤꯒ ꯇꯧꯔꯤꯁꯤꯌꯣ ꯃꯗꯨꯏ ꯀꯦꯊꯕꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯗꯥ ꯅꯣꯡꯌꯥꯏꯁꯤꯅ ꯀꯩꯗꯧꯕꯤꯔꯝꯃꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯀꯦꯊꯕꯤꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯤ ꯀꯣꯔꯧꯍꯟꯕꯅ ꯀꯩ ꯍꯦꯟꯖꯥꯡꯅꯣ ꯗꯥ ꯀꯣꯔꯧ ꯌꯣꯡꯆꯥꯛꯁꯤ ꯃꯩꯔꯣꯟꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯟꯁꯦ ꯀꯥꯡꯍꯧ ꯉꯧꯔꯒꯦ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯅꯇꯣꯝꯗ ꯇꯧꯔꯤꯗꯨ ꯏꯇꯩ ꯃꯣꯏ ꯀꯅꯥꯝꯇ ꯆꯪꯉꯛꯇ꯭ꯔꯣ ꯆꯪꯉꯛꯑꯝꯃꯤ ꯌꯣꯡꯆꯥꯛꯁꯦ ꯏꯆꯦ ꯑꯍꯟꯅ ꯈꯦꯠꯂꯝꯃꯤꯅꯤ ꯀꯣꯔꯧꯍꯟꯕ ꯋꯥꯈꯜꯗ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ ꯐꯖꯅ ꯊꯣꯡꯉꯣꯀꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕꯤꯔꯛꯎꯒꯦ ꯀꯩꯝ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯏ ꯁꯔꯨꯛ ꯏꯃꯥ ꯍꯣꯏ ꯑꯣꯏꯅ ꯀꯧꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯧꯔꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯔꯧꯍꯟꯕ ꯊꯣꯛꯈ꯭ꯔꯤ ꯂꯥꯏꯖꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯣꯏꯗ ꯐꯅ ꯈꯜꯂꯗꯤ ꯂꯣꯏꯅ ꯐꯕ ꯉꯥꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯤꯡꯗꯨ ꯊꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯂꯤꯟꯗꯥꯅ ꯍꯥꯎꯗꯣꯏꯅꯦ ꯏꯅꯥꯎꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗꯤ ꯑꯗꯨꯝ ꯍꯥꯎ ꯂꯩꯔꯗꯨꯕꯨ ꯀꯗꯥꯏ ꯂꯥꯏꯖꯥ ꯏꯆꯦ ꯍꯤꯟꯖꯥꯡꯁꯦ ꯍꯥꯞꯄꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯟꯖꯥꯡꯁꯤꯡꯗꯣ ꯍꯥꯞꯄꯤ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯔꯤ ꯂꯥꯏꯖꯗꯤ ꯆꯥꯗ꯭ꯔꯤ ꯂꯩꯅꯥꯅ ꯂꯥꯏꯖꯥ ꯅꯪꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ ꯏꯅꯥꯎꯅ ꯇꯣꯝꯇ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯂꯩꯃꯅ ꯃꯥ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯖꯁꯅꯤ ꯅꯣꯏꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯏꯆꯦ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯂꯤꯟꯗꯥꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯌꯥꯔꯤꯅꯦꯕ ꯃꯁꯤ ꯐꯠꯇꯕꯤ ꯍꯥꯏꯁꯤꯅꯤ ꯂꯩꯃꯅ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯣ ꯆꯥꯅꯤꯡꯗꯦꯗ ꯂꯣꯌꯥꯅ ꯍꯣꯇꯦꯜꯗ ꯆꯥ ꯕꯣꯔꯥ ꯇꯞ ꯇꯥꯈꯩ ꯆꯥꯁꯜꯂꯨꯔꯕꯅꯤꯅ ꯀꯗꯥꯏꯗ ꯆꯥꯅꯤꯡꯒꯅꯤꯒꯦ ꯍꯧꯒꯠꯄꯤꯔꯣ ꯏꯃꯥ ꯂꯩꯃꯅ ꯆꯥ ꯕꯣꯔꯥ ꯐꯅ ꯌꯥꯝ ꯆꯥꯔꯁꯨꯅꯦ ꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯗꯤꯅꯦ ꯆꯥꯛꯁꯦ ꯐꯖꯅ ꯆꯥꯔꯝꯂꯤꯕ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯣ
Ima, ꯆꯥꯛꯁꯦ ꯐꯖꯅ ꯑꯝꯇ ꯆꯥꯒꯦ ꯋꯥꯀꯥꯏ ꯉꯥꯡꯒꯅꯨꯕ. ꯑꯩꯗ ꯍꯧꯒꯠꯆꯔꯒꯦ. ꯑꯩꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯃꯨꯡꯁꯤꯗ. ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃ ꯍꯧꯒꯠꯈꯤ ꯂꯤꯟꯗꯥꯅ. ꯂꯥꯏꯖꯥ, ꯀꯩꯝ ꯈꯟꯒꯅꯨꯀꯣ. ꯏꯃꯥꯒꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ. ꯍꯣꯏ ꯏꯆꯦ, ꯑꯩ ꯀꯩꯝ ꯈꯟꯗꯦꯗ. ꯄꯥꯏꯈꯣꯝꯕꯅ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯖꯥꯡꯁꯤꯕꯨ ꯍꯥꯎꯇꯦ ꯀꯥꯏꯅ ꯃꯔꯩꯗꯣ ꯈꯦꯠꯂꯝꯃꯔꯣꯏꯌꯦ. ꯌꯥꯝ ꯍꯥꯎꯏꯍꯦ ꯑꯩꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯆꯥꯏ. ꯀꯥꯗꯅꯤ ꯀꯣꯔꯧꯍꯟꯕ ꯂꯥꯏꯖꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯁꯦ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤ. ꯏꯃꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯗꯧꯅ ꯈꯟꯕ. ꯇꯟꯖꯥꯗꯨꯗ ꯂꯥꯏꯖ ꯀꯥꯗꯨꯗ ꯃꯈꯨꯠꯇꯨ ꯐꯗꯤ ꯑꯃꯅ ꯇꯩꯊꯣꯛꯅ ꯆꯪꯂꯛꯏ. ꯀꯣꯔꯧꯍꯟꯕ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯅꯪꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯣ? ꯋꯥꯗꯤꯌꯦ. ꯀꯣꯔꯧꯍꯟꯕ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤ. ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤ. ꯗꯥ ꯀꯣꯔꯧ, ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ. ꯏꯁꯣꯔꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ. ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ. ꯑꯩ ꯋꯥꯗꯤꯌꯦ ꯗꯥ ꯀꯣꯔꯧ. ꯀꯣꯔꯧꯍꯟꯕ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯋꯥꯔꯤꯗꯨꯕꯨ ꯋꯥꯗꯦ ꯍꯥꯏꯕ ꯉꯝꯃꯤ. ꯏꯃꯥꯒꯤ ꯃꯤꯆꯩꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯂꯥꯏꯖꯥ. ꯏꯃꯥꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕꯒꯤ ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯟꯅꯕꯤꯗ꯭ꯔꯒ ꯂꯣꯏꯔꯤ. ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ. ꯈꯥꯡꯕ ꯀꯜꯂꯨꯀꯣ. ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯑꯗꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯈꯤꯅꯨ. ꯆꯠꯂꯣꯏ. ꯑꯩꯗꯤ ꯑꯩꯒꯤ ꯗꯥ ꯀꯣꯔꯧꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ. ꯍꯌꯦꯡꯋꯥꯏꯅꯦ ꯁꯤꯈ꯭ꯔꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ. ꯑꯁꯦꯡꯕ? ꯑꯁꯦꯡꯕ. ꯁꯣꯝꯗꯅ ꯂꯤꯟꯗꯥꯅ, ꯇꯥꯃꯣ, ꯂꯥꯏꯖꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯄꯥꯏꯈꯣꯝꯕꯅ, ꯑꯗꯨꯅꯤ ꯂꯥꯏꯖꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯗꯨꯅ. ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯄꯥꯡꯕꯤꯔꯗꯣꯏꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯤꯟꯗꯥ ꯉꯟꯇꯥꯅ ꯍꯧꯒꯠꯂꯗꯨꯅ ꯂꯥꯏꯗꯨ ꯀꯠꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯃꯅ, ꯍꯥꯏ ꯏꯃꯥꯒꯤ ꯂꯤꯟꯗꯥ, ꯀꯩꯅꯣ ꯏꯃꯧꯅ ꯂꯣꯏꯅ ꯇꯧꯔꯕ꯭ꯔꯣ? ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯇꯨꯝꯃꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯏꯃꯥ, ꯏꯅꯥꯎꯗꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯏ. ꯇꯨꯝꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯏꯃꯧꯁꯦ ꯃꯁꯤꯒꯤ ꯁꯤꯅꯝ ꯅꯝꯕꯤꯁꯤꯅ ꯊꯕꯛ ꯇꯧꯍꯜꯂꯤꯔꯥꯕ? ꯇꯟꯖꯥꯗꯨꯗ ꯂꯥꯏꯖ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯆꯥ ꯂꯩꯔꯦ. ꯂꯩꯃ ꯃꯃꯤꯠꯇꯨ ꯂꯥꯏꯖꯗ ꯄꯩꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯆꯥꯗꯨ ꯂꯧꯔꯒ ꯑꯃꯨꯛꯇꯪ ꯆꯤꯡꯉꯒ, ꯑꯁꯨꯛ ꯍꯥꯎꯇꯕ ꯆꯥꯁꯤꯗꯤ ꯅꯪ ꯍꯦꯛ ꯊꯛꯎ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯨ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ. ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯄꯥꯏꯁꯤꯜꯂꯒ ꯑꯁꯥꯕꯗꯨ ꯈꯥꯡꯉꯤ. ꯇꯟꯖꯥꯗꯨꯗ ꯀꯣꯔꯧꯍꯟꯕ ꯊꯣꯛꯂꯛꯏ. ꯏꯃꯥꯕꯨ ꯁꯥ ꯑꯣꯜꯂꯕꯣ? ꯑꯣꯜꯂꯦ. ꯁꯥ ꯑꯣꯜꯍꯟꯈꯤꯕꯁꯨ ꯅꯪꯅ. ꯁꯤꯗꯩꯗꯤꯅꯦ ꯑꯍꯦꯟꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯇꯧꯔꯛꯀꯗꯣꯏꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ. ꯂꯤꯟꯗꯥꯅ, ꯀꯣꯔꯧ, ꯂꯥꯏꯖꯒꯤ ꯃꯃꯥꯏꯁꯦ ꯁꯥꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯍꯤꯗꯥꯛ ꯑꯝꯇ ꯇꯩꯅꯕ ꯇꯧꯁꯤ. ꯍꯣꯏ ꯇꯩꯃ. ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯕꯨ ꯄꯨꯁꯤꯟꯈꯤ. ꯂꯤꯟꯗꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯑꯒ, ꯏꯃꯥ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ. ꯂꯣꯌꯥꯅ, ꯅꯪ ꯇꯥꯗꯕ꯭ꯔോ? ꯑꯗꯨꯝ ꯇꯨꯝ ꯂꯩꯗꯣꯏꯔꯣ? ꯅꯪ ꯆꯥꯛꯄ꯭ꯔꯣ? ꯑꯩꯅ ꯇꯨꯝꯕ ꯌꯥꯝ ꯄꯥꯅꯩꯁꯤꯕꯣ. ꯍꯣꯏ ꯆꯥꯛꯑꯦ. ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯗꯨꯏꯗꯤ. ꯃꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯂꯩꯅꯥꯕꯨ ꯀꯥꯎꯊꯔꯛꯏ. ꯑꯌꯣ, ꯑꯁ ꯉꯥꯎꯕ꯭ꯔꯣ? ꯑꯌꯣ ꯃꯥ, ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯍꯣꯏ ꯏꯃꯥ, ꯅꯆꯥꯁꯦ ꯅꯌꯥ ꯅꯨꯄꯥꯅ ꯈ꯭ꯋꯥꯡ ꯊꯨꯗꯦꯛꯑꯦ. ꯑꯌꯣ ꯃꯥ, ꯁꯤꯔꯦꯝꯅꯦ ꯑꯩꯕꯣ. ꯂꯩꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯍꯥꯏ ꯀꯩꯗꯧꯔꯒꯦꯕ? ꯏꯃꯥ, ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯐꯃꯨꯡꯗꯒꯤ ꯀꯥꯎꯊꯔꯛꯏꯅꯤꯅꯦ. ꯈ꯭ꯋꯥꯡꯒ ꯂꯣꯏꯅ ꯇꯦꯛꯑꯦꯝꯅꯦ ꯑꯩꯕꯣ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯧꯁꯤꯕꯨ ꯕꯣꯜ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ. ꯇꯥꯅꯤꯡꯗꯤꯌꯦ. ꯅꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ. ꯂꯩꯃꯅ, ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯀꯥꯗꯅꯦ ꯍꯤꯞꯄꯨ ꯂꯥꯛꯑꯣ. ꯁꯤꯒꯤ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯁꯤꯒꯤ ꯃꯅꯥꯛꯇꯒ ꯂꯩꯔꯨꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯁꯤꯟꯈꯤ ꯂꯣꯌꯥꯅ. ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛꯅ ꯃꯥꯅ ꯑꯣꯏꯔꯒ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯂꯥꯏꯖ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯂꯩꯃꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯂꯩꯃ ꯂꯥꯏꯖꯕꯨ ꯊꯕꯛ ꯑꯍꯦꯟꯕ ꯄꯤꯁꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯥꯏꯅꯕ ꯍꯣꯠꯅꯩ. ꯅꯣꯡꯌꯥꯏꯅ, ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯅꯤꯅ ꯃꯆꯥꯁꯨ ꯌꯥꯎꯗꯣꯔꯦꯅꯦ ꯍꯥ. ꯂꯦꯝꯕꯅ, ꯅꯨꯄꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯪꯗꯤ ꯀꯜꯂꯛꯆꯋꯣ. ꯍꯣꯏꯅꯦ, ꯅꯪꯗꯤ ꯌꯥꯝ ꯐꯪꯕꯅꯤꯅ. ꯐꯪꯗꯗꯅ ꯂꯩꯔꯤꯗꯣ ꯀꯦꯊꯕꯤꯗꯣ ꯀꯣꯏꯁꯜꯂꯣꯝꯅꯤ ꯅꯪꯕꯣ. ꯍꯣ, ꯅꯪ ꯑꯣꯏꯅ ꯀꯣꯏꯌꯨ. ꯍꯦꯔꯥ, ꯑꯩꯒꯤꯗꯤ ꯊꯥꯗꯣꯏ ꯂꯩꯖꯩꯌꯦ. ꯏꯁ, ꯃꯁꯥꯅꯁꯨ ꯌꯥꯗꯕꯗꯣ. ꯃꯤ ꯏꯀꯥꯏꯗꯧꯔꯤꯅꯤ ꯀꯩꯅꯣ. ꯅꯨꯄꯤ ꯑꯣꯏꯕꯩ ꯍꯧꯅꯕꯤꯅꯤ. ꯇꯍꯥ ꯀꯃꯥꯏꯅ ꯌꯥꯏ ꯍꯥꯏꯔꯛꯇꯣꯏꯅꯣ? ꯌꯥꯅꯤꯡꯕꯅ ꯊꯔꯥꯛ ꯌꯥ ꯂꯩꯔꯕꯅꯤ. ꯏꯁ, ꯋꯥꯔꯤꯗꯤ ꯅꯍꯥꯟ ꯂꯝꯄꯥꯛꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯊꯅꯕ ꯎꯔꯝꯃꯤꯗ ꯊꯥꯗꯣꯏꯗꯣ. ꯍꯥꯏ, ꯅꯪ ꯃꯤꯠꯇꯣ ꯁꯣꯛꯑꯦ ꯌꯥꯔꯔꯣꯏ. ꯅꯨꯄꯥꯗꯣ ꯑꯩꯅꯤꯅꯦ. ꯏꯁ, ꯅꯥꯁꯦ ꯍꯥꯀꯠꯆꯩꯍꯦ ꯑꯋꯣꯏꯕ. ꯏꯔꯨꯖꯗꯕꯩ ꯑꯣꯏꯔꯝꯅꯤ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯗꯧꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇꯪ ꯂꯨꯕꯗꯣ ꯃꯥꯜꯂꯤꯔꯥꯕ? ꯅꯨꯡꯇꯤꯒꯤꯅꯦ ꯂꯨꯔꯤꯁꯦ. ꯑꯃꯣꯠꯄ ꯅꯪꯒ ꯃꯥꯟꯅ ꯌꯥꯝ ꯄꯣꯟꯇꯦꯗ. ꯂꯦꯝꯕꯅ, ꯏꯁ, ꯌꯥꯝ ꯋꯥꯖꯩꯍꯦ. ꯑꯗꯣ
ꯂꯥꯏꯖꯗꯨ ꯀꯣꯔꯧ ꯍꯣꯏꯒꯤ ꯃꯃꯥꯅ ꯌꯥꯝ ꯑꯣꯠꯄꯤꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯣꯠꯄꯗꯨꯅꯅꯦ ꯏꯇꯥꯎ ꯀꯣꯔꯧꯅ ꯉꯁꯤ ꯐꯥꯎ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯐꯪꯗ꯭ꯔꯤꯁꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯏꯆꯟ ꯂꯥꯏꯖꯗꯣ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯍꯌꯦꯡ ꯂꯥꯡꯆꯤꯠꯂ ꯃꯣꯏꯗ ꯆꯠꯂꯨꯁꯤ ꯏꯇꯥꯎ꯫ ꯃꯗꯨ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤꯅꯦ ꯎꯗ ꯀꯨꯏꯔꯦꯕ꯫ ꯍꯣꯏ ꯆꯠꯂꯨꯁꯤ꯫ ꯅꯣꯏ ꯀꯦꯊꯕꯤ ꯂꯥꯛꯑꯦ ꯇꯨ ꯃꯅꯥ ꯑꯥꯗ ꯂꯩ ꯑꯃꯁꯨ ꯆꯤꯜꯂꯤꯁꯤꯗꯤ꯫ ꯑꯁ ꯍꯜꯂꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣꯍꯦ꯫ ꯅꯣꯡꯌꯥꯏ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯂꯥꯛꯑꯣꯗꯤ ꯀꯣꯛ ꯂꯥꯛꯎꯍꯦ꯫ ꯇꯞꯅ ꯆꯤꯡꯉꯨꯍꯦ꯫ ꯀꯔꯤꯅꯣꯅꯦꯍꯦ꯫ ꯀꯦꯊꯕꯤ ꯏꯁꯩꯒ ꯁꯛꯇꯅ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯗꯥ ꯅꯣꯡꯌꯥꯏ ꯍꯣꯏ ꯅꯠꯇ꯭ꯔꯅꯦ? ꯆꯠꯈꯤꯒꯦꯒ ꯇꯧꯏꯅꯦ꯫ ꯉꯥꯏꯈꯣ ꯗꯥ ꯅꯣꯡꯌꯥꯏ꯫ ꯅꯣꯡꯌꯥꯏ ꯍꯣꯏꯗꯨ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯗꯨ ꯎꯔꯒ ꯀꯦꯊꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ꯫ ꯂꯩꯃ ꯃꯥꯒꯤ ꯀꯥꯗꯅꯤ꯫ ꯃꯇꯣꯝꯇ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯤ꯫ ꯀꯥꯗꯨꯃ ꯊꯨꯡꯅꯕ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯤ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯐꯕ ꯁꯥꯁꯤꯟꯅꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯆꯠꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯑꯩꯅ ꯐꯠꯇꯕꯁꯤꯗ ꯃꯥ ꯆꯠꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯩ ꯇꯧꯁꯤꯟꯅꯗꯕ ꯌꯥꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯖ ꯆꯪꯂꯛꯏ꯫ ꯂꯩꯃ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣꯅꯦ? ꯏꯃꯥ, ꯐꯤ ꯂꯧꯁꯤꯜꯂꯨꯕꯅꯤ꯫ ꯀꯗꯥꯏ ꯐꯤꯗꯣ ꯏꯃꯥ ꯊꯨꯞꯄꯤꯔꯛꯀꯦ꯫ ꯅꯪ ꯑꯇꯩ ꯇꯧꯖꯔꯨꯔꯣ꯫ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯣ꯫ ꯆꯪꯉꯣ ꯏꯃꯧꯁꯤꯗꯤ꯫ ꯂꯥꯏꯖꯗꯒꯤ ꯐꯤꯗꯣ ꯂꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈꯤ꯫ ꯂꯩꯃ ꯂꯥꯏꯖꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯐꯤꯁꯤ ꯑꯩꯅ ꯊꯨꯞꯄ ꯇꯥꯔꯕ꯫ ꯍꯣꯏꯗ, ꯀꯌꯥꯝ ꯀꯨꯏꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯅꯤꯒꯦ? ꯀꯨꯏꯗꯕꯤꯗꯅꯦ ꯇꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯈ꯭ꯔ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯩ ꯆꯥꯛ ꯆꯥꯅꯔꯤ꯫ ꯂꯩꯃ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ, ꯏꯃꯧꯁꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ, ꯅꯇꯣꯝꯇ ꯆꯥꯍꯧꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯄꯥꯏꯈꯣꯝꯕꯅ, ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ ꯏꯇꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯕ ꯍꯧꯏ꯫ ꯀꯣꯔꯧꯍꯟꯕꯅ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯅꯨ꯫ ꯑꯩ ꯍꯌꯦꯡꯁꯦ ꯆꯨꯔꯥꯀꯣꯔꯣꯟ ꯑꯃ ꯂꯩ, ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯍꯌꯦꯡꯗꯤ ꯌꯥꯝꯃꯤꯅꯦ꯫ ꯑꯩꯁꯨ ꯍꯌꯦꯡ ꯅꯣꯏ ꯅꯇꯩꯃꯒ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯇꯧ ꯂꯩ꯫ ꯍꯟꯗꯛꯇꯤꯅꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯌꯥꯝ ꯀꯨꯡꯉꯤꯍꯦ ꯇꯧꯔꯤꯁꯦ꯫ ꯂꯣꯌꯥꯅ ꯑꯃꯨꯛ, ꯍꯌꯦꯡꯗꯤ ꯏꯃꯥꯒ ꯂꯥꯏꯖꯒꯗꯪ ꯇꯥꯍꯧꯔꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯅꯥꯍꯣꯏ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤꯅꯦ ꯂꯩꯅꯥꯍꯣꯏ ꯃꯄꯥꯝꯗ ꯆꯠꯇꯧ ꯂꯩꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯏꯃꯧ ꯂꯥꯏꯖ ꯏꯕꯥꯅꯤꯅꯦ ꯁꯔꯦꯡ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯒꯦꯗ꯫ ꯅꯣꯏꯗꯪ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯕ꯭ꯔꯥꯕ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯀꯣꯔꯧꯍꯟꯕ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯃꯍꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯀꯣꯔꯧꯍꯟꯕ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯂꯥꯏꯖ, ꯊꯕꯛ ꯋꯥꯕꯗꯤ ꯇꯧꯔꯝꯒꯅꯨꯀꯣ꯫ ꯍꯌꯦꯡꯗꯪꯅꯦ ꯑꯩꯅ ꯆꯠꯊꯣꯛꯇꯣꯏꯁꯦ꯫ ꯆꯠꯂꯣꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯏꯃꯥꯁꯨ ꯃꯁꯥꯒꯤ ꯋꯥꯈꯜ ꯆꯨꯝꯊꯣꯛꯆꯔꯕꯅꯤꯅ ꯈꯔꯁꯨ ꯆꯠꯄ ꯍꯧꯔꯒꯦ꯫ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤꯗꯅꯦ ꯖꯤꯕ ꯄꯥꯟꯕ ꯑꯝꯇ ꯎꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯖꯩꯀꯣ, ꯗꯥ ꯀꯣꯔꯧꯅ ꯆꯠꯆꯗ꯭ꯔꯒ꯫ ꯍꯣꯏꯁꯦ ꯄꯣꯊꯥꯔꯁꯤ, ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ꯫ ꯀꯣꯔꯧꯍꯟꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯀꯣꯔꯧꯍꯟꯕꯅ, ꯂꯥꯏꯖ, ꯆꯥꯛꯇꯤ ꯏꯃꯥꯅ ꯊꯣꯡꯈ꯭ꯔꯕꯅꯤꯅ ꯆꯥꯛꯇꯣ ꯏꯃꯥꯒ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯑꯗꯨ ꯅꯠꯇꯅꯅꯦ ꯊꯕꯛ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯍꯦ꯫ ꯍꯣꯏꯕ ꯗꯥ ꯀꯣꯔꯧ, ꯆꯠꯇꯧꯗꯣ ꯐꯖꯅ ꯆꯠꯊꯣꯛꯎꯔꯣ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯂꯩꯃ ꯆꯪꯉꯛꯇꯨꯅ, ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯃꯤ ꯆꯥꯛꯂꯨꯛ ꯊꯥꯕ ꯂꯣꯏꯔꯝꯃꯅꯤ, ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯅꯪꯕꯣ, ꯂꯣꯏꯁꯤꯜꯂꯨꯅꯦꯍꯦ꯫ ꯂꯣꯏꯔꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯂꯥꯏꯖꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯍꯦꯔꯥ, ꯏꯃꯧꯒꯤꯕꯨ ꯀꯩꯅꯣ? ꯏꯃꯥꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯗꯕꯅꯤꯁꯦ꯫ ꯅꯪ ꯆꯠꯇꯧꯗꯣ ꯆꯠꯊꯣꯛꯎꯔꯣ ꯆꯠꯂꯣ꯫ ꯀꯣꯔꯧꯍꯟꯕꯗꯣ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯣꯔꯧꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯍꯧꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯂꯥꯏꯖꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯁꯤꯒꯤ ꯇꯟꯖꯥꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯛꯄꯗꯣ꯫ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯐꯝꯗꯣ ꯑꯃꯨꯛ ꯑꯣꯜꯂꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯏꯃꯧꯁꯨ ꯂꯥꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯂꯥꯏꯖꯁꯨ ꯆꯪꯉꯛꯏ꯫ ꯍꯤꯟꯖꯥꯡꯗꯣ ꯀꯣꯊꯧꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯠꯇꯦ, ꯏꯃꯥꯅ ꯊꯣꯡꯕꯁꯤꯕꯨ ꯍꯥꯎꯇ꯭ꯔꯕꯔꯣ? ꯌꯥꯝꯅ ꯍꯥꯎꯏꯗ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯤ꯫ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯂꯥꯏꯖ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯊꯔꯣ ꯑꯣꯜꯂꯤ꯫ ꯂꯩꯃ ꯊꯋꯥ ꯁꯥꯗꯅ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯤ꯫ ꯆꯥꯛꯇꯣ ꯆꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ, ꯈꯥꯡꯉꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯋꯥꯕꯗꯣ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯤ꯫ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯋꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯂꯦꯝꯕ ꯃꯄꯥꯟꯗꯒꯤ ꯀꯧꯕꯗꯨ ꯇꯥꯗꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯣꯡꯌꯥꯏ ꯆꯦꯟꯁꯤꯜꯂꯛꯑꯒ, ꯂꯥꯏꯖ, ꯅꯪ ꯀꯩꯗꯧꯔꯒꯦ?
Nongyai, lemba, gari amta thirau. Imau se amukta doctor da pukhat semni noibo. Lemba laimada paina yengamlaga gari kauduna laijabu hospital amada pukhatli. Korau hanbada lembana wari pumba tammi. Laimadu yamna pakhatpa saraga. Imagi korau, imau bu kai phibam da lairage. Khomo base. Tanjadu da paikhomba changsilaklaga mama laimagi makhazaidu da khupakna thai. Aduk nabuk chen pikpa. Nangbu imaro. Karigumba inaw nupi laijana phatanungda thoklaba. Ima, nangbu hingninga phumgadabani. Linda su yamna sauna. Imagi pukchen dubu nupi ama oibagi pukchelo. Aikhoida su tawroi hainingai leiti. Laimadu kaplaga. Ima yam lankre. Ima bu mukta ngakpiyune noibo. Taningde. Ngasimak, hausikmak, yumse thadoga chatkadabani. Migi wakhal chendaba imaga laiminaba aikhoi ngamoye. Imana chaloi hairagana aikhoi pumnamak yumase thadoktuna chakhige. Korau hanbadi moigi warido amata changdi magi haibabu laija pharakpa doctor thoklakpra haina hanjin yengi. Tanjaduda doctor du thoklai. Adu ubada leiramba mayam doctor dugi manakta chensinarei. Doctor aduna angangdudi kanba ngamhodri mamadi kashu tawdri. Asi hairamlaga chatkre. Korau hanba laijagi manakta changsilaktuna laijagi makhut pairaga khuru kunduna kappi. Aina ngaihak sa thoobada kaina nana tawramisibo laija nangi da korona nangbu mikup ama phawba thadoktuna ai chatlaroye ai lale ai yam lale laija nongyaina itaw adumna tawganu laijagi oriba phibam sida nangna dumaina tawradi ma thamo hena sokini korau hanba mamagi manakta changlaktuna ahal lama oiraga atuk yamna nabuk chel pikpa nachana nungsina purakpa namaubu kashu leitadongna khanba Singnaba magaloinana aigi nupibu hatnaba hotnaba manem amana mamau nupibu hatpasibu ima nang sinupiniko Loyana imadi manem nate yumgaibine tanjaduda laijana korau hanbabu kaurai korau hanba laijagi manakta changsilai leiramliba singdu loina changlai korau laijagi manakta phamtharaduna laijagi makhutto pairaga kidorage ai leisidi da korau Sagai sigi ihan hana phangjagadaba ido ai kanba ngamhodre Linda laijagi mapidu taithokpiraga angaubi adugi damakta namitagi napi taraga kapi kaigino matungda mayam ama leirisidi isena chakaubudu chatlamdrabadi nangi phibam se oiramloidabani kaino pangkapta kapna leirisibo haujiktine yumgai bido ima oirasu imani gamta hairoidabani Linda na Noina maduga lemina dui oradine aidi ipamda chakhiniko Loyana amu Tamo fattaba midi fattaba migi leifamda leijasanu magi da makhanpham thokteda Ado mayam haujikti aikhoi laije su pharabanina hannaba tawrasi yumgai bise imani ko yumgai bi haisini mauna oidabida manem yumgai bi Asi hairaga leinagi wadada makhoi punna wawa nokminai matang asida ngasigi wari asi lushinjare